ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯉꯁꯤ ꯆꯝꯅ ꯊꯣꯡꯖꯕ ꯍꯤꯟꯖꯥꯡꯅꯦ ꯀꯩ ꯍꯥꯏꯅꯤ ꯃꯩꯇꯩꯅ ꯆꯝꯅ ꯁꯨꯝ ꯃꯌꯥꯟꯁꯤꯡꯁꯦ ꯄꯨꯟꯓꯜꯂꯒ ꯊꯣꯡꯉꯒ ꯆꯥꯕ ꯃꯊꯦꯜꯗꯨꯅꯤ ꯑꯩꯅ ꯎꯠꯆꯔꯛꯀꯦ ꯇꯧꯕꯁꯦ ꯁꯦ ꯕꯤꯟ ꯂꯩꯔꯦ ꯁꯤ ꯈꯔ ꯍꯥꯞꯆꯅꯤ ꯁꯤꯗ ꯇꯣꯃꯦꯇꯣ ꯂꯩꯔꯦ ꯁꯤꯒ ꯃꯣꯇꯣꯔ ꯂꯩꯔꯦ ꯃꯣꯇꯣꯔ ꯑꯁꯪꯕ ꯑꯗꯨꯒ ꯁꯤ ꯕꯦꯔꯦꯟꯗꯤ ꯂꯩꯔꯦ ꯕꯦꯔꯦꯟꯗꯤꯁꯦ आलू अमगा निरामिस मेच्चरगे दुगा सिना चेंग्रुप से जामजाद्रे सिना उड़ीनी से उड़ी मचा से फंगे से उड़ी सी हपचरनी आलू हपचरनी दई मोरो तेकपा तिलहौ हपचरनी धनिया से हपचरनी सी लेबूजे मोहरन मचीदा चारनी सिना स्लाक सेमजरनी से सी ई वाटपा मीदा मयाम चारगा याम फई हाइबने सिददी बिट हाइरे करी हाइरगा खंगमो खंग्रे दु ई वाटपा ई याउदबा मीदा यामना कानै हाइबा असि खाइरगा को खाइरगा ने मागी कलर मचुदो ई दुमाइना ने तौबनेबा सुम हाउजो हाउरी स्लाक ता चाबा हाइदी याम हाइने दुगा आलूगा सीसे आलूगा तोंगा हापगने कुपना सोइरगा आलू अंगानबगा तौरगा मेला चाबसे याम हावरे खुचा है याम हावरे हैनदबा मीदी खंग्रे आइदी याम हैनरी दुगा ngасidi adum स्लाक सुम सेमजरानी जांगसे सेमबा हौरगे मयाम आलू जे हाना खोकजरगे आलू खोंगना लोइग्रे मयाम सिचे हाना लौथोकजगिगे दुगैगी सेमजगे उड़ी दुनी से मयाम उड़ी से करी कौमु खंगदे यामदि हावरे सी उड़ी से करे अखोइगी सोमदा उड़ी असा अपाकपा गानगा चाबिदो अखोइगी मेरा उड़ीगा हाइनाबा अंख लेइबदो अपाकपदो अदु नत्ते आइबा सिगदी उड़ीसु लोइना फंगे पैसागी वा खक्तने अखोई खुलक्तदी वाटलीदना अखोई सोमददी वाटलीदना से लोइनादी फंगे दु पैसा की खक्तने सिका हपचरनी याम हपचररोय मयाम बिनजिजु खरा खक लौजरगे मयाम कमाई तौरी नुंगाइरिबो मयामसु नुंगाइना सुम लैयो हावना थोंगा चाना मयामना सब्सक्राइब तौबिबगी आई याम हराउजै मयाम असुम सपोर्ट तौबियो वीडियो से यामना थांगलक्पा ngamjade होइसे थबक याम चावबा तौई संगजदे हाइबगी वा खक्ति नत्तबा सुम अचौबा खक्तना थबक नत्तेना मयाम मचा अमा तौजरसु मीगी मखा थबक तौबा हाइबसे मीना ngakadra adusu khalle aduduna sangak video se sum hapcharage mayam su warau mayam tilau je ma hapchage ai taujare tilau je sok raga tilau je sok ta khara hapchage hijang semba se loijer dore mayam so hijang som semba sum haijabani hairangani mayam su chai hijang thongi mina ado sum khara ujjabani hijang se आलू से खोक लोइग्रे हौजिक सेमे सुमाइना सेमजरे मयाम आलू से सुमाइना आलू से तंगाय खक थम्मगे कइनो बेरेंदी इरोंबदा हापके
ꯁꯤ ꯍꯩꯖꯥꯡꯁꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯤꯛꯁ ꯂꯣꯏꯅ ꯁꯦꯝꯖꯤꯜꯂꯒ ꯃꯌꯥꯟ ꯊꯣꯡꯕ ꯍꯥꯏꯗꯨꯅꯤ ꯃꯌꯥꯟ ꯒꯥꯏꯗꯣ 우리ꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯖꯔꯦ 우리ꯁꯦ ꯌꯥꯝ ꯅꯧꯔꯦ ꯇꯣꯉꯥꯟ ꯂꯩꯔꯗꯤ ꯇꯣꯉꯥ ꯀꯩꯅꯣ ꯇꯧꯔꯒ 우리가 ꯇꯣꯉꯥ ꯃꯣꯔꯣꯛ ꯇꯧꯔ ꯇꯣꯃꯦꯇꯣ 아루 ꯇꯧꯔꯒ 이ꯔꯣꯟꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯍꯌꯦꯡ ꯀꯣꯟꯅ ꯇꯣꯉꯥ ꯂꯩꯔꯀꯥꯟꯗ 이마나 우동아 khara pirakani hai du pirakanda ironbagi uri ironbase yam chaninge video hapakke naure yam hawne chaninge yamna binji sumaina sum semdat chare jamna kupna ga kana tawdre se uri se yango se 탕 야우더비다 시암 나우드로 탕 야우더비다 시디 ꯈꯇꯪ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯃꯅꯨꯡꯗ ꯈꯇꯪ ꯐꯠꯇꯕ ꯌꯥꯎꯔꯝꯃꯦ ꯑꯁ 우리ꯁꯤꯒꯤ ꯈꯨꯅꯧꯁꯦ 이런ꯕ ꯆꯥꯅꯤꯡꯉꯦ ꯑꯁꯦꯡꯕ ꯃꯔꯨꯁꯨ ꯁꯦ ꯃꯅꯨꯡꯗ ꯃꯔꯨꯁꯨ ꯌꯥꯎꯔꯦ ꯑꯁ ꯌꯥꯝ ꯍꯥꯎꯅꯤꯌꯦ 베리세 ꯃꯌꯥꯝ ꯉꯥꯜꯂꯒ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯕꯅꯦ ꯌꯥꯝ ꯅꯧꯔꯦ ꯁꯦ ꯌꯥꯝ ꯌꯥꯝ ꯅꯧꯔꯦ ꯁꯦ ꯌꯥꯝ ꯅꯧꯔꯦ ꯌꯥꯝ ꯍꯩꯅꯩ 우리ꯁꯨ ꯉꯥꯜꯂꯒ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯁ ꯉꯥꯜꯂꯒ ꯆꯥꯕꯁꯦ ꯌꯥꯝ ꯍꯩꯅꯩ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯉꯥꯟꯖꯔꯔꯣꯏ ꯀꯨꯀꯔꯗꯗꯤ ꯑꯩꯈꯣꯏ ꯆꯐꯨꯗꯒ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯆꯐꯨꯗ ꯆꯥꯛ ꯊꯣꯡꯉꯒ ꯑꯗꯨꯒ ꯉꯥꯜꯂꯒ ꯆꯥꯛꯃꯥꯏꯗ ꯄꯣꯠꯁꯤ ꯉꯥꯜꯂꯒ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒꯤ ꯃꯍꯥꯎꯗꯨꯅ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯅꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨ ꯀꯨꯀꯔꯗ ꯉꯥꯟꯕꯗꯤ ꯆꯥꯛꯁꯦ ꯀꯨꯀꯔꯗ ꯆꯥꯛ ꯀꯥꯞꯊꯣꯛꯄꯁꯦ ꯀꯩ ꯍꯥꯏꯅꯤ ꯉꯥꯟꯕꯒꯤ ꯄꯣꯠꯁꯦ ꯃꯍꯥꯎ ꯌꯥꯎꯗꯦ ꯃꯍꯥꯎ ꯆꯥꯛꯃꯥꯏꯗ ꯉꯥꯟꯕꯗꯨꯅ ꯃꯍꯥꯎ ꯍꯦꯜꯂꯦ ꯁꯦ ꯂꯣꯏꯔꯦ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯁꯦꯝꯖꯕ ꯁꯤꯗꯤ 이런ꯕꯒꯤꯅꯦ ꯁꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯈꯥꯏꯔꯒ ꯊꯥꯛꯆꯔꯅꯤ ꯁꯤꯗ ꯃꯇꯔ ꯂꯩꯔꯦ ꯁꯤ ꯇꯤꯜꯍꯧꯁꯤꯃ ꯍꯤꯟꯖꯥꯡꯁꯦ ꯍꯥꯞꯆꯔꯅꯤ ꯁꯤꯒ ꯃꯊꯦꯜ ꯂꯣꯏ ꯂꯩꯔꯦ ꯙꯅꯤꯌꯥꯁꯦ ꯀꯣꯟꯅ ꯂꯣꯏꯔꯀꯥꯟꯗ ꯊꯥꯛꯑꯅꯤ ꯃꯌꯥꯝ ꯇꯤꯜꯍꯧꯁꯦ ꯍꯥꯞꯆꯔꯒꯦ ꯍꯥꯏꯅ ꯇꯤꯜꯍꯧꯁꯦ ꯁꯣꯏꯖꯔꯒꯦ ꯇꯧꯔꯤ ꯁꯦ ꯁꯨꯃꯥꯏ ꯁꯣꯏꯖꯔꯦ ꯃꯣꯔꯣꯛꯁꯤꯁꯨ ꯍꯥꯞꯇꯣꯏꯃꯤ ꯁꯤ ꯃꯣꯔꯣꯛꯁꯤꯁꯨ ꯈꯥꯏꯔꯒ ꯍꯥꯞꯆꯒꯅꯤ ꯇꯤꯜꯍꯧꯁꯤ ꯁꯨꯃꯥꯏ ꯁꯣꯏꯖꯔꯦ ꯈꯥꯡꯁꯦ ꯍꯧꯖꯤꯛ ꯁꯥꯔꯦ ꯊꯥꯎ ꯍꯥꯞꯆꯔꯒꯦ ꯌꯥꯝ ꯊꯥꯎ ꯍꯥꯞꯆꯔꯦ ꯈꯥꯡꯁꯦ ꯊꯥꯎꯁꯦ ꯐꯖꯅ ꯁꯥꯍꯜꯂꯒ ꯇꯤꯜꯍꯧ ꯑꯃꯨꯛ ꯍꯥꯞꯆꯒꯅꯤ ꯆꯥꯛ ꯊꯥꯡꯒꯠꯆꯈ꯭ꯔꯦ ꯃꯌꯥꯝ ꯆꯥꯛꯁꯦ ꯁꯤꯇꯤ ꯂꯥꯛꯇꯣꯔꯦ ꯁꯤꯇꯤ ꯂꯥꯛꯑꯦ ꯈꯥꯡ ꯁꯥꯔꯦ ꯃꯌꯥꯝ ꯇꯤꯜꯍꯧ ꯍꯥꯞꯆꯔꯒꯦ ꯇꯤꯜꯍꯧꯁꯦ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯒꯦ ꯇꯠꯂꯒꯦ ꯌꯦꯅꯝ ꯅ ꯁꯣꯛ ꯇꯧꯔꯗꯤ ꯍꯥꯎꯒꯗꯕꯅꯦꯕ ꯑꯗꯨꯁꯨ ꯇꯤꯜꯍꯧ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯇꯤꯜꯍꯧꯒ ꯄꯥꯁꯄꯨꯔꯣꯟꯒꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯔꯦ ꯇꯤꯜꯍꯧ ꯍꯥꯞꯆꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯊꯥꯗꯖꯔꯦ ꯑꯗꯨꯒ ꯄꯥꯁꯄꯨꯔꯣꯟ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯒꯅꯤ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯃꯨꯜꯍꯟꯖꯈꯤꯒꯦ ꯃꯌꯥꯝ ꯇꯤꯜꯍꯧ ꯃꯨꯜꯂꯦ ꯃꯌꯥꯝ ꯄꯥꯁꯄꯨꯔꯣꯟ ꯊꯥꯗꯖꯔꯦ ꯃꯌꯥꯝ
ꯃꯌꯥꯝꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯌꯥꯝꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯃꯒ ꯑꯣꯠꯈꯥꯏꯔꯒ ꯃꯔꯣꯏ ꯃꯔꯥꯡ ꯊꯥꯛꯆꯒꯅꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯀꯨꯞꯁꯜꯂꯒ ꯊꯝꯃꯕ ꯃꯇꯨꯡꯗ ꯃꯈꯨꯝ ꯍꯥꯡꯗꯣꯛꯆꯔꯦ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯔꯥꯡ ꯍꯥꯞꯆꯔꯒꯦ ꯇꯧꯔꯤ ꯃꯌꯥꯝꯁꯤꯒ ꯊꯨꯝ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯃꯔꯣꯏ ꯑꯁꯨꯕ ꯃꯆꯨ ꯁꯤꯅ ꯁꯤ ꯃꯣꯔꯣꯛꯁꯤꯅ ꯌꯨꯝꯗ ꯁꯨꯖꯕꯅꯦ ꯁꯤꯅ ꯀꯨꯞꯅ ꯁꯨꯒꯥꯏꯔꯒ ꯁꯤꯅ ꯉꯧꯔꯒ ꯁꯨꯕꯅꯦ ꯁꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯍꯤ ꯈꯔꯒ ꯅꯩꯔꯒ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯣꯠꯈꯥꯏꯖꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯈꯔ ꯊꯥꯛꯆꯤꯟꯖꯒꯦ ꯃꯌꯥꯝ ꯎꯇꯤꯁꯦ ꯑꯅꯤꯔꯛ ꯆꯠꯂꯦ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯉꯧꯔꯅꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯆꯥꯛ ꯃꯨꯊꯠꯆꯔꯦ ꯁꯤ ꯃꯌꯥꯟꯁꯦ ꯑꯂꯨꯁꯦ ꯃꯨꯟꯕꯒꯤ ꯉꯥꯏꯍꯥꯛ ꯃꯍꯤꯁꯦ ꯍꯥꯞꯆꯤꯜꯂꯒ ꯃꯨꯠꯁꯜꯂꯅꯤ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯁꯦ ꯃꯆꯨꯁꯦ ꯌꯦꯡꯉꯣ ꯁꯦ ꯃꯥꯒꯤ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯥ ꯁꯦ ꯆꯥꯔꯒꯁꯨ ꯌꯥꯝ ꯍꯥꯎꯒꯗꯕꯅꯦ ꯌꯥꯝ ꯊꯣꯡꯉ ꯍꯣꯔꯦꯟ ꯆꯥꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯇꯦꯁꯇꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯍꯥꯡꯗꯣꯛꯅ ꯌꯦꯡꯖꯔꯒꯦ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯃꯍꯤꯗꯣ ꯀꯪꯁꯤꯜꯂꯝꯃꯦ ꯃꯌꯥꯝ ꯁꯦ ꯑꯂꯨꯁꯦ ꯃꯨꯜꯂꯕ ꯌꯦꯡꯒꯦ आलू मुल्ले मैम आलू से मतुमसे खरा थुगाइजरगे सुमाइना आलू मतुमसे खरा थुगाइजरे घी थाक्सनबा यारगने आलू से खतंग घायरगा मैम से फजना अमुक्ता कंगिङाइदा फजना अमुक्ता ओखाइबिरो मैम सुमाइना से सुमाइना ओइरे हिंजांग से सुमाइना ओइरे येंबियो से याम हावदो मानदरो मयाम जिक मही हापचनजरगे मही से यामनदी हापचरोय दुआ सिगा मही याम लांगगदी हावते आइबा फजना सौहलनी दुगा थांगदाजरनी मुखुम कुपचलगा थमजरगे मैम थांगधरमदाइदा फदिगोम थाकने मुखुम खुमजनजरे इंजांग थांगदबा जारे मैम फजना सौरे फदिगोम चाइसनजरे फदिगोम से चाइसनजरे लोइरे मैम आइगे हिजांग असी से गाजर से हपचरनी याम हपचररो मैं खरा हपचरे थबीसियो खरा लौजरे यामनी थमग्रगे अदुगा सीसु खरा कच्चरे याम कल्ले याम हपचरोय नोंमगी खरा चा अस सिगी कलर से येंगो फजद्रा माइदुगा तैरदी फजनिए मसुको फजबदो असेंगै अस असिनदीने ई वाट मीना चाव हाइसे मागी कलर सिगी मचु से यंगो फजद्रा नावरे सी हाने हेक्ता खुक्ता रगे मो मयाम असि मचु याम खुदकदी चुबनी बो मयाम से मचु से याम फजने अस
ꯑꯩꯗꯤ ꯁꯤ ꯄꯣꯠꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯤ ꯑꯇꯩꯗꯤ ꯆꯥꯅꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯗꯤ ꯑꯂꯨꯒ ꯀꯨꯞꯅ ꯁꯣꯏꯔꯒ ꯇꯣꯉꯥ ꯃꯣꯔꯣꯛ ꯅꯝꯅ ꯍꯥꯞꯄꯒ ꯃꯦꯠꯂꯒ ꯆꯥꯕꯁꯦ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯗꯤ ꯈꯨꯍꯥꯎꯗꯨꯗꯤ ꯀꯣꯟꯅ ꯇꯣꯉꯥ ꯂꯩꯔꯀꯥꯟꯗ ꯆꯥꯕꯗ ꯎꯠꯂꯛꯀꯦ ꯀꯌꯥꯝ ꯍꯥꯎꯅꯤ ꯑꯗꯨꯗꯤ ꯈꯜꯂꯒ ꯇꯤꯟꯕꯨ ꯇꯥꯏ ꯃꯀꯨ ꯈꯣꯛꯇꯣꯛꯆꯔꯦ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯂꯩꯌꯣ ꯍꯥꯎꯅ ꯊꯣꯡꯉ ꯆꯥꯕꯤꯌꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯍꯛꯆꯥꯡꯗ ꯌꯥꯝ ꯁꯣꯛꯆꯜꯂꯦ ꯃꯤ ꯄꯨꯝꯅꯃꯛꯀꯤꯁꯨ ꯂꯣꯏꯅ ꯑꯋꯥꯕ ꯂꯩꯅꯔꯤꯅꯦ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯅ ꯃꯥꯏ ꯃꯥꯏꯒꯤ ꯑꯋꯥꯕ ꯂꯣꯏ ꯇꯝꯃꯝꯃꯤ ꯍꯥꯏꯗꯨꯅꯤ ꯁꯤꯒꯤ ꯆꯥꯛꯈꯨꯝꯅꯤ ꯆꯥꯛꯈꯨꯝꯁꯦ ꯌꯥꯝ ꯐꯖꯗꯕꯅꯦ ꯆꯥꯏꯕꯅꯦ ꯌꯥꯝꯅ ꯁꯤ ꯁꯂꯥꯗ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯖꯔꯒꯦ ꯁꯤꯒ ꯑꯩꯒꯤ ꯁꯂꯥꯗ ꯂꯩꯖꯔꯦ ꯁꯤꯒ ꯇꯤꯜꯍꯧ ꯂꯩꯖꯔꯦ ꯉꯁꯤ ꯑꯩꯅ ꯁꯂꯥꯗ ꯁꯦꯝꯖꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯆꯥꯔꯀꯥꯟꯗ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯀꯌꯥꯝ ꯍꯥꯎꯕꯅꯣ ꯍꯥꯏꯗꯣ ꯈꯪꯍꯜꯂꯛꯀꯦ ꯑꯩꯅ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯆꯥꯕ ꯍꯧꯔꯒꯦ ꯁꯤ ꯃꯌꯥꯝ ꯊꯣꯡꯕꯗꯣ ꯂꯩꯔꯦ ꯁꯤꯒ ꯍꯩꯖꯤꯟꯖꯔꯦ ꯀꯃꯥꯏꯅ ꯇꯧꯏ ꯌꯦꯡꯒꯦ ꯍꯥꯎꯔꯝꯒꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯦ ꯑꯁꯦꯡꯕꯒꯤ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯦ ꯁꯂꯥꯗꯁꯤꯃꯨꯛ ꯈꯔ ꯂꯧꯖꯔꯒꯦ ꯁꯤ ꯀꯩꯅꯣꯗꯨꯅꯤ ꯑꯁ ꯍꯥꯎꯋꯦ ꯁꯂꯥꯗꯁꯨ ꯐꯖꯅ ꯍꯥꯎꯋꯦ ꯁꯤ ꯄꯣꯠꯁꯤꯅ ꯍꯥꯎꯕꯗꯤ ꯈꯨꯍꯥꯎ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯒꯥꯖꯔ ꯂꯩꯔꯦ ꯒꯥꯖꯔ ꯑꯗꯨꯝ ꯆꯥ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯂꯦꯕꯨꯁꯤꯁꯨ ꯆꯥꯖꯔꯔꯣꯏ ꯃꯣꯔꯣꯛꯁꯤꯁꯨ ꯂꯦꯕꯨꯁꯤꯗ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦ ꯂꯦꯕꯨꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯦ ꯊꯕꯤ ꯃꯌꯥꯝ ꯊꯣꯡꯕꯁꯤꯅ ꯈꯨꯍꯥꯎꯁꯤ ꯆꯝꯅ ꯑꯗꯨꯝ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯣꯏꯅ ꯁꯦꯝꯖꯤꯜꯂꯒ ꯊꯣꯡꯉ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯤꯅ ꯕꯦꯔꯤ ꯃꯦꯠꯄꯗꯨꯅꯤ ꯃꯌꯥꯝ ꯕꯦꯔꯤ ꯃꯦꯠꯄꯒꯤ ꯀꯩꯅꯣꯗꯤ ꯎꯠꯂꯛꯇ꯭ꯔꯦ ꯕꯦꯔꯤ ꯃꯦꯠꯄꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯩꯖꯕꯅꯦ ꯎꯠꯂꯛꯇ꯭ꯔꯦ ꯑꯂꯨꯒ ꯃꯦꯠꯆꯕꯅꯦ ꯁꯤ ꯇꯤꯜꯍꯧ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ ꯑꯗꯨꯝ ꯆꯥꯔ ꯌꯦꯡꯉꯒꯦ ꯍꯥꯎꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣꯒꯤ ꯊꯣꯡꯕꯒꯤꯁꯨ ꯂꯣꯏꯔꯦ ꯁꯂꯥꯗ ꯁꯦꯝꯕꯁꯨ ꯂꯣꯏꯔꯦ ꯃꯦꯟ ꯊꯣꯡꯕꯁꯨ ꯂꯣꯏꯖꯔꯦ ꯆꯥꯕꯁꯨ ꯎꯠꯆꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯍꯩꯖꯥꯡꯁꯤꯗꯤ ꯌꯥꯝꯅꯗꯤ ꯍꯥꯎꯔꯦ ꯃꯌꯥꯝꯁꯨ ꯆꯥꯔꯒ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯆꯝꯅ ꯊꯣꯡꯖꯕ ꯀꯩꯅꯣꯅꯦ ꯍꯥꯏꯕ ꯆꯝꯅ ꯍꯥꯏꯗꯤ ꯉꯥꯔꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯣꯡꯕꯅꯦ ꯑꯁꯨꯝ ꯊꯣꯡꯉꯒ ꯆꯥꯔꯒ ꯌꯦꯡꯕꯤꯌꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯁꯥꯡꯅ ꯍꯥꯞꯆꯔꯔꯣꯏꯒꯦ ꯌꯥꯝ ꯁꯥꯡꯉꯁꯨ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯣꯏ ꯑꯗꯨꯗꯨꯅ
ꯐꯖꯔꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔꯁꯨ ꯑꯁꯨꯝ ꯇꯧꯕꯤꯌꯣ ꯀꯃꯦꯟ ꯇꯧꯕꯤꯌꯣ ꯃꯌꯥꯝꯁꯨ ꯑꯁꯨꯝ ꯅꯨꯡꯉꯥꯏꯅ ꯊꯣꯡꯉꯒ ꯆꯥꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯐꯖꯅ ꯂꯩꯕꯤꯌꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯖꯔꯒ ꯊꯕꯛ ꯈꯔ ꯆꯠꯆꯔꯒ ꯏꯁꯥꯁꯨ ꯕꯤꯖꯤ ꯊꯝꯃꯒ ꯅꯨꯡꯉꯥꯏꯕꯒꯤ ꯍꯣꯠꯅꯖꯔꯤꯃꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯅꯕꯒꯤ ꯇꯧꯕꯤꯌꯣ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ